Leingak ki Thabak louba matamda meeyamna transparency Leitabadouna Uriba meetyeng ngasi Leihandanaba Angamba Thakta Hotnagani haina ngasi Manipur Staff Selection Commission ki Chairperson oina washak loukhraba T Ranjit na phongdorakli Thabak tagi pothakraba IAS officer T Ranjit ngasi dagi Manipur Staff Selection Commission ki Chairperson oina thaupunabagidamag Manipur Leingak ki Special Chief Secretary MH Khana washak louba ki thoromama Manipur Secretariat ki South Block ta leiba conference hall the pangthokhi thoromaduda Leingak asigi mokok thongba official kya susar kya ki washak louba loirba matung Manipur Staff Selection Commission ki Chairperson oina thaupugadaba T Ranjit na paumi sing the hai Manipur Leingak na nauna semkiba commission asigi Chairperson oina thaupunaba chahi asigi July tang 13 da mahakoi appoint tawrakhibani masiga iroina na Manipur Staff Selection Commission Act 2022 gi makhada washak louba gi thorom asi pangthokpani mahakna commission asigi Chairperson oina thaupugadawriba term asi ngasidagi tharaga chahi ahumni hairiba matam asigi manungda pangthokadawriba thabak thorom sing asi aduki matik yami hausi commission asigi oiba office leitri adubu matam kharagi oina Imphal West District ki DC complex ta leiba RDN PR gi building da Chalaina Balenga ki Maikedi Kangalapalay, housing Mahaki Manga Tariba, Paidi Maroi, Bataba Mahiragadi, Commission Asiki Regulation, Amasembani, Masiga Iroinana, Mahaki Staff Sing Tamba Amasut Changi, Haidiba Singa Singing Tina Later Matung, Leingaki Thabak Louba Matamda, meeyamna Transparency, Leitabadouna Uriba, meetyeng Asi Leihandanaba Commission Asina Angamba Thakta Logani. Mahaki Mari Lainaba Authority Gatanaduna Commission Asiki Makada Pangtok Thabak, Loubagi Exam Sing Transparency Laina, Pangtoi Haibagi Pau Zelama, meeyamna pinaba Angamba Thakta Hotnagani, Aduba Housing Asi Commission ki oiba karigumba amata leitriba maramna, Thabak Loubada matam kharadi changani. Masipum na magoiduna su atubada ngamna bhonagani haina Ranjit na makhata na phongdokhi. Class 1, Class 2 की कोई MPSC की थ्रू दा मामला हुए तो वो लॉ सबऑर्डिनेट स्टाफ ग्रुप C ग्रुप D गुम्बे की लेता हुआ आइए सिर्फ प्रोसेक्ट हो गया कोई के झारखंड की मगी उसी आम थू नहीं मांगता तारी से उसे कोई रेगुलेशन में फ्रेम तो बता कर लेगा ऑफिस लेता हुआ ऑफिस से उसी टेम्पररी ट्रेनिंग सेंटर नाम का ले कोई एक्सटेंशन ट्रेनिंग सेंटर ना DC ऑफिस में भाव इसके दा बिल्डिंग में RDN PR की नहीं आते दा कोई फॉर टाइम बिंग हमको मैंने DC नंबर लगा दिया टेम्पररी ऑफिस कर चलाएगी नहीं है then आई ऑन स्टाफ हाने स्टाफ just तो वो मचाएंगे then उसी के हाइबर रेगुलेशन तो फ्रेम तो वो मचाएंगे and I have to do a lot of work and public talk की थाजदबा transparency लेतबा हाबीजबी तोप खोटबा अदुगुम्बा लेबगी बिबा मैम through this commission at least I will try my level best अदुगा करी तो वो यागे हाइबतो की higher authority concerned authority सिंग तानरगा अखोय द at least public ता कई हाइतारे कोई confidence अदगी transparency लेना और पैखासे फजन स्पोर्टली कंट्रोल तवे हाइबदगी message तो पिनिंगी अदुगा matamdi kitang akhoi karimta laitribini na sangani adugo thu matamna ngamgani habi thajabadri ngonda lai